Manipur Circle News ki Meitei dagi ngasi gi nimidang gi pau lanthokchari hanbada pawnil khon pauche dagi lokachrakanda Pakistan Army na fajinduna thamloba India gi BSF personnel ngasi thadorkhre Pakistan Army na fajinduna nimit kun ma thuini Pakistan da thamrakhiba India gi BSF personnel amang ngasi Pakistan gi Meitei dagi tekta kaidana India da khosinarakre tekta kaidana khosinarakhraba BSF personnel adugi maming Purnam Kumar So kawi mahak ngasi pung 10 makhai taba matamda Amritsar district ki Pakistan ga tainaba Atali Waga border da laiba joint check post ta Pakistan na khosina rakhibani hairuba Purnam Kumar So kunmari suba battalion BSF ki personnel ni mahak Pahalgam terrorist attack adugi nongan bagi April kulhumdoi gi ayupung 12 minute yankai rom tarakpa dwaida Firoz Joypur sector da duty tawba matamda Pakistan territory lansilubadagi Pakistan ge lanmi singna phajan kibani mahakpung asi India da khusinarakhibaga loinana mahak masada medical checkup tawkhibaga loinana BSF official singna Pakistan da leirubagi matungda wahang pawang chathakhare hairi rims da nurse tamlebi mahiroi ama thauri yanduna siramle yamna thamoi sokningai oiba thodok ama oina rims ki nursing college da BSc nursing gi mari suba semester tamliba Meghalaya dagi nupi mahiroi ama ngarang mahak ki hostel gi kada thauri yanduna siramle hairi thodok asigi matang da rims ki authority gi Meitei dagi hojik fawba akupa warol amata phongdokpati leitri adumakpu leikhidraba mahiroi adugi mamingna Abel Sasiana CS Marak sahi kunmathoini apokpa DKN sangma kawi hairi Meghalaya West Garo Hills ki Ranaram dagini ngasi pung 9 makhairom tabada mahiroi adu thauri yanduna sire haiba khangnarakibani makna thauri yanduna siramliba mafam adu haugiba sahi 2013 mai chakhibadagi kanamata leidraba mafamni hairi asiba haksang adu mokta thamkhre thodok asigi matangda authority gi Meitei dagi investigation chathaba haukhre hairi Kolkata airport manungda more pass bom he hairuba Meitei masa ama security na fajinduna thamkhre Kolkata airport ki Mumbai tamna paigadaba Indigo flight ta tongadaba Meitei masa amana makna tongadaba flight adu bom haiba wahi palubadagi Kolkata airport ta akiba angakpa saktam ama oikhibaga loinana Meitei masa adu security na fajinduna thamkhibaga loinana bom thiba hombagi thabak chathakiba maram oiraga flight sing matam thengthana paikhre hairi thodok asigi haukiba ningthau kaba numit ki nungthil pung ama makhai rom taba matamda Kolkata airport ta thokibani hairi pawasina makha taraduna hai Kolkata airport gi Mumbai tamna paigadaba Indigo flight number 6E5227 da tongadaba masagi sahi kuntar urom suraba Sega road Konjeng Hazari lekai dagi Regal Chongthamna airport aduda leiriba Indigo security officer amada Hindi londa more pass bom he haiba wahi hairobani hairi hojik India amadi Pakistan ani gi marakta leinariba mari asina maram oiraga India ge tongan tongan ba state sing da leiba airport sing thingjiluraba matungda hangdokhibaga loinana Kolkata airport aso akan ba section tharang sing laukhatpagi saruk ama oina passenger sing amadi loinarakpa polam sing tangkak ani ahum thokna check tobagi thabak chathaduna leiribani